Channel asida sangbirikliba khudingmakpu punsi ichel channel na taramna oksari ikai khumnaba utsari. Ngasi amuk puduna laksari khunu singi lanjel ahum suba episode. Ruskin Bond na English Londa Upside of Pigeon haina ibadu dagi Sanden Bambanu Mati Devi na khunu singi lanjel haina handoktuna 2007 da Sahitya Academy gi Translation Award phangkraba khunu singi lanjel hariba novel ase mayamda khusi nazari taminarasi. Lala do mamsil laglaba matamda halakani aduga aikhoibu magi mayum maktada puduna chatkani haina wasaklamlaga numit yungba matungda aikhoibu thadoklamlaga chatkhibani mahakse aikhoigi mateng pangbada khudongthiba kaya ama nangba tarabasu aikhoibudi ngakpi senbigani haina wasakli aduga mahakso thabak ama pangthokke haina khankrabadi thabak tu pangthoktri phawbadi sukhan handaba miyoini mahak sarkar gi thabak tawba mi amasu natte aduna British singda mapu ningbagi matau utlubagi maram su leite aduga lalhauga singa mari leinaba misakso oide maramdi maga lalhauga singa amukta samnadri mahakti mana paisari basinphamda mana manil naidana haithoi singthoi na lupsaba misakni aduna mahak maga tinaruba khuding maktagi ikai khumnaba phangi aikhoi bu kanbiri bagi wakhalso magi lanai gi oiba wafamni aikhoise lengak sasan tawriba kangbuni haibagi wa natte maramde aigi pabungde Shahjahanpur da leiriba singge manungda khwaidagi makha thaba officer dum oiribane adumakpo mahakka aikhoiga sahi kayagi mamangdagi sakhang maikhang naraklibani loinana ima buna hena sana tawjaribani maramde imade mahakpu matam pumnamakta marup amagum amasung manaba thakta leiminaba misak amagum loina jabani Hauzikti aihakso ipa leijadrabini imaso lukrabi ama haibado oirabini haibasi khangjare adubu aikhoigi lanai oiba awabasida luptuna leibasu yadri aikhoigi thawai singasi yamna kudong thiba phibamda leiri aikhoigi yumdugi upak singna makhol hauna chakpado aikhoina lotliba mafamdudagi tari chahardagi lansang yoba lambidusu miyamna maikai pumnamaktagi launabagi makholna inil nilli aikhoina leiribadugi thonggi hek mamang maktada miyamna lambida hangat handa chenbagi khongthang makhol sing tari hek na herubada natragasu hakthidang khalubada aikhoi leire khangkhiduna kaithelda saktariba phatkidraba makhutta thangsang paiduna chatliba sing adugi thaujal makhada hingba tabani ka macha manungduda aikhoi imane abokne aine inau anitne imagi pukminadaba maupa aigi sahi lengadi oiriba pilune magi mamane aikhoi gi thabak inkhang tawbi champa amasung ladone aikhoi nipal ni leiribasi masigi sumathakta imana aikhoi gi yumdagi selakpada matung koin inadunata leiba angaubaga amubaga langba aikhoi gi hui anidusu yauribani aikhoina sangjafam lauduna leiriba leirangi khangpok tusu aikhoigi yum sabada yaukiba yum saba tirloki gini mahak aikhoiga yamna munna sakhangnai lalhaudo thokringai gi sayol kharagi mamangda imana Shahjahanpur da khudongthiba thorakpa yabagi matangda magi minai sing amasung atokpa mi singa wari sanaba matamda magi mayumdo darkar leirabadi aikhoina sizinaba yagani haikiba singi manungda tirloki su amani imana su section hoba oina mana haibadu yaduna mangondagi sojai pai hobani imana kaina thangda tamlakhibani mahakna ayukta yungi mangonda phamlingaida aikhoigi maligi masasingi maraktagi amana magi manakta ifingfingna chelaklaga laurakhi sipai sing lal hore saheb su misi baba su hatkre aikhoi animak hatkre tabada imagi wakalda ihan hana khalakibase anakpada leiba ising guha amada songtharaga sibani adubu abokna mahakpu pharaga khanthadana hathu thabak tawdanaba haiki nangna asumna tawkhrabadi leihoriba aikhoidi karamna lelhogani adudagide mahakki matungda atopasina inaraduna sorok wangma lanthoklaga tirloki gi mayamda changkhibani aduga manungdagi thonggi yotli chetna phajilaga leirakhibani Mikup amada hekta khangkhiduna aikhoibu hatkiba yai haibagi akibaga loinana nungthil numit chupaduma khangpoktuda lenkhi aikhoigi chanaba chinja amata su leite leiramlaba phawbadasu aikhoi kanamata sasu chanaramoi
ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯍꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯕ ꯐꯥꯎꯕ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯦ ꯊꯣꯡꯒꯤ ꯑꯍꯣꯕꯗ ꯂꯤꯠꯁꯤꯟꯗꯨꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯩꯈꯣꯏꯔꯣꯝꯗ ꯁꯤꯠꯆꯤꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯈꯧꯅꯥꯎꯁꯨ ꯈꯔ ꯀꯪꯅꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯊꯦꯡꯕꯗ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯐꯥꯠꯄ ꯊꯣꯡꯅꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯑꯏꯪꯕ ꯏꯁꯤꯡꯒꯤ ꯆꯐꯨ ꯃꯆꯥ ꯑꯃꯈꯛꯇꯪꯗꯤ ꯑꯩꯈꯣꯏꯗ ꯐꯪꯍꯟꯈꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯈꯤꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯝꯕ ꯆꯤꯟꯇꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯂꯥꯂꯥꯗꯨ ꯗꯅꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯗꯣꯂꯥꯏ ꯄꯨꯕ ꯑꯣꯏꯔꯝꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯌꯨꯝꯗꯨꯗ ꯆꯠꯁꯤ ꯍꯥꯏ ꯏꯃꯥꯗꯨ ꯑꯍꯥꯡꯕꯗ ꯊꯣꯔꯛꯀꯗꯕꯗꯨ ꯈꯟꯖꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯂꯥꯅ ꯃꯉꯣꯟꯗ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖꯍꯜꯂꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛꯀ ꯆꯠꯄꯗ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯦ ꯂꯥꯂꯥꯅ ꯃꯈꯨꯠ ꯑꯃꯗ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯑꯇꯣꯞꯄ ꯃꯈꯨꯠꯇꯨꯗꯅ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯝꯕꯤ ꯁꯤꯡꯂꯝꯃꯤ ꯏꯃꯥꯅꯦ ꯑꯅꯤꯇꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯈꯨꯠꯀ ꯄꯥꯏꯅꯔꯗꯨꯅ ꯃꯇꯨꯡ ꯏꯜꯂꯝꯃꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯛꯇ ꯃꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗ ꯄꯨꯔꯛꯄ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯗꯨꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ ꯁꯣꯔꯣꯛ ꯑꯆꯧꯕꯗ ꯆꯠꯇꯅꯕ ꯋꯥꯏ ꯁꯤꯠꯄꯁꯤꯡꯒꯤ ꯂꯩꯐꯝꯂꯣꯝꯗ ꯀꯣꯏꯔꯗꯨꯅ ꯃꯤꯅꯤꯠ 15 ꯈꯣꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯥꯂꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯂꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗꯤ ꯂꯩꯕꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯩꯇꯥꯅ ꯐꯝꯂꯝꯃꯤ ꯑꯩꯈꯣꯏꯅ ꯇꯤꯔꯂꯣꯀꯤꯒꯤ ꯃꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯃꯥꯒꯤ ꯑꯆꯧꯕ ꯁꯣꯁꯤꯡꯒꯤ ꯃꯄꯨꯜ ꯑꯗꯨ ꯂꯪꯊꯣꯛꯈꯤ ꯑꯩꯅ ꯀꯔꯤꯒꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯠ ꯑꯣꯜꯂꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤꯒꯗꯒꯦꯅꯦ ꯗꯣꯂꯥꯏ ꯄꯨꯕ ꯗꯅꯤꯁꯨ ꯑꯕꯣꯛꯅꯦ ꯄꯤꯂꯨ ꯃꯃꯥ ꯃꯆꯥꯅꯦ ꯆꯝꯄꯥ ꯑꯃꯁꯨꯡ ꯂꯥꯗꯣꯅꯦ ꯍꯨꯏꯁꯤꯡ ꯌꯥꯎꯕ ꯑꯅꯤꯁꯨꯕ ꯈꯨꯠꯄꯨꯗꯨꯒ ꯂꯣꯏꯅꯗꯨꯅ ꯊꯨꯡꯂꯔꯦ ꯂꯥꯂꯥꯒꯤ ꯄꯤꯛꯂꯕ ꯃꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯅꯤꯄꯥꯜꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯕꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤꯃꯨꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏꯗ ꯑꯆꯥ ꯑꯊꯛ ꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯉꯝꯅꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯏꯃꯥꯅꯦ ꯑꯩꯅꯦ ꯑꯃꯁꯨꯡ ꯑꯕꯣꯛꯅꯦ ꯐꯃꯨꯡ ꯃꯊꯛꯇ ꯇꯨꯝꯂꯦ ꯑꯗꯨꯒ ꯂꯦꯝꯍꯧꯕꯁꯤꯡꯗꯨꯅ ꯂꯩꯕꯥꯛꯇ ꯇꯨꯝꯂꯦ ꯑꯃꯝꯕꯗꯨꯗ ꯑꯩꯒꯤ ꯏꯃꯥꯏꯁꯤ ꯏꯃꯥꯒꯤ ꯃꯕꯨꯛꯇ ꯊꯝꯂꯗꯨꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯍꯤꯛꯅ ꯀꯞꯆꯈꯤ ꯏꯃꯥꯁꯨ ꯀꯞꯄꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯀꯞꯄꯤ ꯑꯩꯅ ꯈꯟꯕꯗ ꯏꯃꯥꯗꯤ ꯑꯩꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯀꯞꯈꯤ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯄꯤꯁꯣꯗ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯇꯨꯅ ꯌꯦꯡꯕꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯃꯤꯀꯨꯞꯇꯨ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ